ꯃꯌꯥꯝꯕꯨ ꯔꯃꯨꯛꯇꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯤꯡꯊꯧꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ꯫ ꯂꯧꯕꯤꯔꯁꯤ ꯅꯤꯡꯊꯧꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯁꯥꯁꯟ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯉꯥꯛꯄꯗ ꯍꯩ ꯁꯤꯡꯂꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯔꯥꯡ ꯊꯣꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯃꯁꯤꯡ ꯌꯥꯝꯂꯝꯃꯤ꯫ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯦ, ꯆꯥꯕ ꯊꯛꯄ ꯐꯪꯅꯗꯦ꯫ ꯃꯁꯤꯃꯛꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯍꯦꯟꯒꯠꯂꯛꯏ꯫ ꯈꯠꯅ ꯆꯩꯅꯕ, ꯁꯦꯜ ꯂꯥꯛꯄ, ꯃꯍꯩ ꯃꯔꯣꯡ ꯍꯨꯔꯥꯟꯕ ꯑꯁꯤꯒꯨꯝꯂꯕ ꯋꯥꯊꯣꯛ ꯀꯌꯥꯒꯤ ꯋꯥꯀꯠ ꯃꯌꯥꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯃꯀꯣꯛ ꯁꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯏꯪꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯁꯪꯂꯝꯗꯦ꯫ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯀꯣꯛ ꯊꯨꯒꯥꯏꯕꯤꯔꯝꯂꯦ, ꯑꯩꯒꯤ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯇꯠꯇꯅ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ, ꯁꯟ ꯏꯔꯣꯏ ꯆꯤꯡꯕꯤꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯋꯥꯀꯠ ꯀꯌꯥ ꯑꯁꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯧꯗ ꯌꯧꯔꯛꯏ꯫ ꯑꯁꯤꯃꯛꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯣꯜꯂꯕ ꯇꯦꯔꯥꯒꯤ ꯃꯣꯟꯗꯨꯝ ꯃꯣꯟꯇꯦꯛ ꯑꯗꯣ ꯇꯤꯡꯈꯪ ꯃꯇꯣꯟꯒꯨꯝꯅ ꯇꯨꯝꯈ꯭ꯔꯦ, ꯃꯩꯊꯛꯇ ꯍꯤꯞꯄꯒ ꯃꯥꯟꯅꯈ꯭ꯔꯦ꯫ ꯄꯣꯠꯊꯥꯅꯕ ꯍꯣꯠꯅꯔꯕ ꯐꯥꯎꯕꯗ ꯃꯤꯠ ꯀꯛꯂꯥ ꯑꯃꯠꯇ ꯎꯏꯁꯤꯜꯂꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯣ ꯅꯤꯡꯊꯧ ꯑꯣꯏꯕ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ! ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯗꯨ ꯑꯁꯤꯔꯥ? ꯑꯩꯕꯨ ꯀꯔꯤꯅꯨꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯨꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯁꯦꯝꯕ ꯀꯥꯡꯕꯨ ꯑꯃꯅ ꯑꯃꯨꯛ ꯅꯤꯡꯊꯧ ꯁꯦꯝꯅꯕ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯆꯠꯊꯔꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯅꯥꯀꯣꯡ ꯌꯧꯔꯛꯂꯦ꯫ ꯃꯁꯤꯃꯛꯅ ꯃꯍꯥꯛꯄꯨ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯌꯦꯛꯅꯕꯅ ꯍꯥꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯕ ꯇꯝꯕ ꯅꯨꯄꯥ ꯀꯌꯥꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯗꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯈꯟꯕꯗ ꯏꯪꯂꯕ ꯅꯤꯡꯊꯝꯊꯥꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯍꯨꯃꯥꯡ ꯀꯥꯡꯈ꯭ꯔꯦ꯫ ꯃꯅꯥꯏ ꯃꯁꯟ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯁꯤꯡꯅ ꯄꯣꯊꯥꯅꯕ ꯁꯦꯕꯥ ꯇꯧꯕꯤꯔꯕꯁꯨ ꯄꯣꯊꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯍꯨꯃꯥꯡ ꯁꯧꯔꯦ ꯍꯥꯏꯗꯨꯅ ꯐꯩꯖꯨꯞ ꯍꯥꯏꯗꯣꯛꯏ꯫ ꯋꯥ ꯈꯪꯕꯤ ꯃꯍꯥꯔꯥꯅꯤ ꯑꯃꯅ ꯍꯨꯃꯥꯏ ꯍꯨꯝꯃꯤ, ꯍꯤꯞꯊꯅꯕ ꯁꯦꯕꯥ ꯇꯧꯕꯤ꯫ ꯅꯤꯡꯊꯧ ꯑꯗꯣ ꯄꯣꯊꯥꯐꯝ ꯈꯪꯃꯟꯗ꯭ꯔꯕꯗ ꯍꯧꯒꯠꯂꯒ ꯏꯪꯅ ꯍꯥꯏꯔꯛꯏ, ꯏꯅꯥꯏꯁꯥ, ꯃꯍꯥꯔꯥꯅꯤꯁꯤꯡ, ꯅꯈꯣꯏꯅ ꯑꯩꯕꯨ ꯄꯣꯊꯥꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯑꯩ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯩꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯇꯝꯕ ꯅꯨꯄꯥꯁꯤꯡ ꯀꯧꯔꯨ꯫ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯈꯣꯡꯅ ꯉꯥꯏꯍꯥꯛ ꯆꯠꯇꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯅ ꯌꯩꯍꯜꯂꯒ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯇꯦꯛꯈꯠꯍꯜꯂꯒ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯃꯅꯥꯏꯁꯤꯡꯅ ꯍꯥꯏꯔꯛꯏ, ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯕꯗ ꯄꯟꯊꯗꯅ ꯃꯈꯣꯡ ꯌꯥꯡꯕ ꯃꯅꯥꯏ ꯑꯃꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯕ ꯇꯝꯕ ꯅꯨꯄꯥ ꯀꯌꯥꯃꯨꯛ ꯀꯧꯔꯨꯗꯨꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯤꯟꯗꯅ ꯅꯤꯡꯊꯧ ꯑꯗꯣ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯃꯅꯥꯏ ꯃꯁꯟꯁꯤꯡꯅ ꯊꯧꯒꯟ ꯇꯧꯗꯨꯅ ꯏꯪꯂꯕ ꯅꯤꯡꯊꯝꯊꯥꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯀꯣꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯁꯅꯥ ꯈꯣꯡꯂꯦꯡ ꯊꯣꯛꯂꯛꯏ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯒ ꯑꯣꯏꯔꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯪꯒ ꯏꯪꯕꯅꯦ꯫ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯣ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯖꯤꯕ ꯑꯃ ꯐꯥꯎꯕ ꯆꯠꯂꯝꯗꯦ꯫ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄ ꯑꯃꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯅ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯍꯛꯆꯥꯡꯗ ꯌꯩꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯣ ꯃꯕꯨꯛꯅꯤꯡ ꯃꯥꯏꯊꯣꯡ ꯃꯀꯥ ꯈꯔ ꯂꯥꯝꯕꯒꯨꯝ ꯇꯧꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯎꯈꯥ ꯋꯥꯈꯥꯗ ꯃꯌꯨꯝ ꯂꯩꯖꯗ꯭ꯔꯕ ꯂꯩꯖꯗ꯭ꯔꯕꯤ, ꯂꯝꯕꯤꯒꯤ ꯆꯥꯛꯅꯤꯕ ꯆꯥꯛꯅꯤꯕꯤ ꯀꯌꯥ ꯃꯜꯂꯕ ꯁꯦꯒꯥꯏꯔꯕ ꯐꯩꯖꯨꯞ ꯁꯨꯞꯇꯨꯅ
ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯅꯤꯡꯊꯧꯅ ꯌꯦꯡꯖꯩ ꯑꯗꯨꯒ ꯃꯆꯤꯟꯅ ꯍꯥꯏꯗꯣꯛꯈꯤ, "ꯑꯁ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯃꯅꯤꯡꯇꯝꯅ ꯇꯨꯝꯂꯤꯕꯅꯣꯅꯦ ꯑꯁꯦ! ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯁꯨ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏ? ꯃꯁꯤꯅꯤꯗꯅ ꯃꯤꯑꯣꯏꯕꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯍꯤꯡꯖꯕ ꯍꯥꯏꯕꯗꯣ"꯫ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯔꯗꯨꯅ ꯅꯤꯡꯊꯧꯅ ꯚꯤꯈꯥꯔꯤꯁꯤꯡ ꯑꯗꯨꯗ ꯂꯤꯛ ꯀꯣꯟ ꯆꯥꯝꯃ ꯆꯥꯝꯃ ꯊꯥꯗꯍꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯍꯧꯕ ꯎꯄꯥꯟꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯜꯂꯕ ꯍꯛꯆꯥꯡꯒ ꯂꯣꯏꯅꯅ ꯏꯟꯕ ꯊꯨꯡꯗ꯭ꯔꯕ ꯁꯦꯒꯥꯏꯔꯕ ꯐꯤ ꯑꯃ ꯚꯤꯈ꯭ꯌꯥ ꯅꯤꯕꯒꯤ ꯀꯣꯞꯂꯕ ꯀꯣꯟ ꯑꯃ ꯃꯃꯥꯡꯗ ꯊꯝꯗꯨꯅ ꯇꯥꯟ ꯊꯥꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ, ꯑꯏꯪꯕꯒ ꯐꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯝꯕ ꯑꯃ ꯑꯃꯨꯛꯁꯨ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯕꯒꯤ ꯃꯃꯤ ꯎꯗꯦ꯫ ꯚꯤꯈꯥꯔꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯀꯥ ꯂꯥꯝꯂꯝꯃꯤ꯫ ꯃꯤꯑꯣꯏ ꯃꯄꯣꯛ ꯑꯣꯏꯅ ꯄꯣꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯐꯪꯕꯒꯨꯝ ꯇꯧꯏ꯫ ꯚꯤꯈꯥꯔꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯇꯁꯦꯡꯅꯃꯛ ꯅꯤꯡꯊꯧꯅ ꯀꯜꯂꯛꯂꯝꯃꯤ꯫ ꯚꯤꯈ꯭ꯌꯥꯔꯤꯒꯤ ꯏꯁꯩ ꯑꯗꯨ ꯇꯥꯅ ꯇꯥꯅ ꯅꯤꯡꯊꯧ ꯑꯗꯣ ꯚꯤꯈ꯭ꯌꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯈꯨꯠꯅ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯅ ꯑꯩꯕꯨ ꯄꯣꯊꯥꯍꯜꯂꯦ"꯫ ꯊꯧꯒꯜꯂꯣꯟ ꯀꯥꯏꯗꯅ ꯄꯩꯁꯥ ꯑꯗꯨ ꯂꯧꯔꯒ ꯈꯨꯝꯂꯛꯏ, "ꯂꯥꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯒꯤ ꯀꯔꯤ ꯏꯇꯤꯛ ꯂꯩꯖꯗꯨꯅ? ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯥꯏꯅꯤꯡꯊꯧꯅ ꯅꯅꯥꯏ ꯑꯩꯕꯨ ꯆꯥꯟꯕꯤꯕꯅꯤ"꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯣ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡ ꯑꯗꯨꯗ "ꯑꯩ ꯏꯪꯅ ꯄꯣꯊꯥꯕ ꯌꯥꯔꯒꯅꯤ, ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯁꯤ" ꯍꯥꯏꯕꯗꯒꯤ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯣ ꯐꯃꯨꯡꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯍꯛꯆꯥꯡ ꯑꯗꯣ ꯈꯔ ꯄꯣꯊꯥꯕꯒꯨꯝ ꯇꯧꯕ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯏꯪꯅ ꯍꯪꯖꯔꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯁꯅꯥ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯣꯊꯥꯕ ꯌꯥꯕꯤꯔꯕ꯭ꯔꯥ"? ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯤꯠꯇ ꯂꯝꯕꯤꯒꯤ ꯚꯤꯈ꯭ꯌꯥꯔꯤ ꯑꯗꯨꯒꯤ ꯃꯀꯥ ꯂꯥꯝꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ, "ꯑꯩ ꯄꯣꯊꯥꯕ ꯁꯣꯏꯗꯅ ꯌꯥꯔꯒꯅꯤ꯫ ꯍꯧꯖꯤꯛ ꯀꯣꯏꯊꯣꯛꯂꯨꯕ ꯃꯇꯝꯗ ꯑꯩꯍꯥꯛꯅ ꯂꯝꯕꯤꯒꯤ ꯆꯥꯛꯅꯤꯕ ꯈꯔꯅ ꯅꯨꯡꯉꯥꯏꯅ ꯑꯀꯤ ꯑꯈꯝ ꯂꯩꯇꯅ ꯃꯅꯤꯡ ꯇꯝꯅ ꯇꯨꯝꯍꯧꯕ ꯀꯌꯥ ꯎꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯇꯝꯂꯕ ꯃꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯑꯩꯒꯤꯁꯨꯅꯤ ꯍꯥꯏꯅ ꯈꯜꯂꯕꯅꯤ꯫ ꯔꯥꯅꯤꯁꯤꯡ, ꯑꯩ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯣꯏꯗ꯭ꯔꯕꯅꯤ꯫ ꯂꯝꯕꯤꯒꯤ ꯎꯈꯥ ꯋꯥꯈꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯧꯕ, ꯄꯣꯊꯥꯍꯧꯕ ꯆꯥꯛꯅꯤꯕꯁꯤꯡ ꯑꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯑꯩ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯁꯨ ꯇꯨꯝꯂꯕꯅꯤꯀꯣ"꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯉꯥꯡꯅ ꯉꯥꯡꯅ ꯅꯤꯡꯊꯧꯒꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯎꯏꯁꯤꯟꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯅꯥ ꯈꯣꯛꯇꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯇꯨꯝꯊꯈꯤꯕ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯁꯤꯡ ꯑꯗꯨꯁꯨ ꯄꯣꯊꯥꯖꯔꯝꯃꯤ꯫ ꯑꯁꯤꯅꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯋꯥꯈꯜꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯕ ꯈꯛꯇ ꯅꯠꯇꯅ ꯊꯨꯅ ꯍꯟꯅꯨ ꯍꯟꯗꯦꯁꯨ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯃꯤꯟꯅꯕꯁꯨ ꯃꯆꯤ ꯑꯣꯏꯕꯒꯨꯝꯅ ꯃꯇꯝ ꯆꯨꯞꯄꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ꯫ ꯍꯥꯏꯅꯕ ꯑꯃ ꯂꯩ ꯃꯗꯨꯗꯤ "ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯑꯩꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯒꯦ" ꯈꯟꯖꯔꯤꯕꯤ ꯃꯍꯥꯛꯄꯨ ꯅꯪꯒꯤ ꯁꯒꯣꯜ ꯃꯅꯤꯡꯗ ꯇꯣꯡꯍꯟꯗꯨꯅ ꯂꯝꯍꯥꯡ ꯃꯆꯥ ꯑꯃꯗ ꯆꯠꯃꯤꯟꯅꯕꯒ ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯒꯦꯅꯦ? ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤꯒꯦ꯫
ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫